ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯊꯧꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯍꯥꯎꯕꯤꯖꯝ ꯃꯥꯏꯄꯥꯛꯄꯤꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡꯗ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯧꯕ ꯀꯧꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯥꯒ ꯊꯧꯕꯒꯁꯤ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯍꯩꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯊꯧꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯪꯒꯣꯏ ꯑꯆꯧꯕꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯒꯤ ꯃꯄꯥꯅ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯂꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯦ, ꯑꯗꯨꯅ ꯅꯨꯡꯗꯣ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯨꯡ ꯄꯨꯔꯛꯀꯅꯨ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯄꯥꯕ, ꯍꯟꯗꯛꯀꯤ ꯂꯥꯏꯁꯤꯒꯤ ꯆꯥꯅꯕ ꯃꯄꯥ ꯆꯥꯕ ꯅꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯕꯨꯗꯤ ꯌꯥꯎꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯦ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯨꯝꯃꯤ, ꯁꯥꯕ ꯌꯥꯔꯣꯏ." ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯦꯛ ꯄꯨꯔꯛꯂꯣ." ꯊꯧꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯈꯔ ꯆꯥꯎꯕ ꯅꯨꯡ ꯑꯃ ꯂꯥꯏ ꯁꯥꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯃꯈꯨꯠꯇ ꯁꯦꯔꯅꯤ ꯄꯥꯏꯗꯨꯅ ꯅꯨꯡꯗꯨꯗ ꯏꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯂꯥꯏ ꯑꯃꯒꯤ ꯃꯤꯇꯝ ꯀꯟꯅ ꯁꯥꯔꯤ꯫ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯝꯕ ꯊꯕꯛ ꯑꯃ ꯃꯥꯜꯂꯕꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯁꯥꯐꯝ ꯁꯪꯒꯣꯏ ꯑꯗꯨꯗ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕ ꯅꯨꯄꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯣꯏꯗꯅ ꯆꯪꯂꯨꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗ ꯁꯥꯔꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯗꯨ ꯑꯁꯣꯏꯕ ꯅꯪꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯊꯧꯕꯒ ꯃꯄꯥꯒ ꯂꯥꯏ ꯀꯟꯅ ꯁꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯒꯤ ꯃꯃꯥꯗꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯊꯧꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ, ꯃꯥꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃꯒ ꯃꯥꯒꯤ ꯃꯈꯥꯗ ꯃꯆꯜ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯆꯦꯗꯨꯒ ꯃꯆꯦꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯃꯆꯦ ꯊꯕꯥꯗ ꯑꯁꯨꯝꯅ ꯈꯣꯟ ꯀꯜꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯆꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯏꯆꯟꯅ ꯄꯨꯔꯛꯎ ꯍꯥꯏꯌꯣ." ꯊꯕꯥ ꯃꯧꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯍꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯕꯤꯗ ꯃꯕꯨꯡꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯤꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯄꯤꯕ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯕꯨ ꯃꯃꯥꯅ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯇꯟꯅ ꯇꯟꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯆꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯪꯅ ꯁꯤꯗ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯍꯥꯏꯅꯤꯡꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯇꯟꯕꯒꯤꯅꯤ." ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯃꯆꯜꯅ ꯆꯩꯔꯠꯂꯝꯃꯤ, "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯌꯦꯡꯉꯣ, ꯃꯤ ꯏꯃꯥꯍꯣꯏ ꯏꯆꯦꯍꯣꯏꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯆꯪꯅꯤꯡꯂꯕꯁꯨ ꯆꯪꯕ ꯌꯥꯗꯅ ꯆꯪꯕ ꯐꯪꯗꯦꯁꯦ ꯎꯔꯦꯗꯅ. ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯆꯪꯕ ꯐꯪꯗ꯭ꯔꯀꯥꯟꯗ ꯀꯟꯅ ꯆꯪꯅꯤꯡꯉꯛꯈꯤꯅꯤ. ꯍꯧꯖꯤꯛ ꯐꯪꯂꯤꯉꯩꯁꯤꯗ ꯈꯔ ꯈꯔ ꯁꯨꯃꯥꯏꯅ ꯄꯥꯈꯣꯜ ꯍꯥꯏꯕ ꯌꯥꯎꯅꯦ." ꯊꯣꯏꯕꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯆꯥ ꯑꯊꯛ ꯏꯁꯤꯡ ꯍꯦꯛ ꯄꯨꯔꯛꯅꯕ ꯍꯥꯏꯖꯤꯜꯂꯤ ꯃꯌꯥꯝꯗꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯊꯧꯕꯗ ꯁꯨꯒꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯏꯕꯤꯕꯨ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯃꯆꯦ ꯂꯧꯕ ꯃꯕꯥꯏ ꯈꯣꯏꯗꯨꯝꯅꯗꯤ ꯊꯣꯏꯕꯤꯅ ꯂꯩꯁꯥ ꯐꯔꯛꯄꯗꯨꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯒꯤ ꯃꯇꯧꯗ ꯊꯣꯏꯕꯤꯗꯨ ꯈꯣꯏꯗꯨꯝꯗ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯏꯇꯩꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯆꯦ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯣ, ꯅꯇꯩꯅ ꯅꯪꯕꯨ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯟꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ, ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯈꯣꯏ ꯑꯝꯇꯅ ꯊꯥꯖꯕꯤꯔꯣꯏ." ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩ꯫ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯃꯃꯥꯅ ꯃꯪꯗꯨꯅ ꯂꯩꯔꯦ ꯆꯥꯛ ꯊꯣꯡꯂꯨꯆꯣ ꯍꯥꯏꯔꯒ ꯆꯩꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯗꯨ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯈꯨꯟ ꯀꯣꯜꯂꯤꯕ ꯂꯥꯏ ꯍꯔꯥꯎꯕꯗ ꯎꯟꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯖꯒꯣꯏ ꯇꯝꯁꯤ ꯍꯥꯏ, ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ? ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯊꯣꯏꯕꯤ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯀꯣ ꯏꯊꯛ ꯏꯔꯥꯡꯗ ꯃꯈꯤ ꯌꯥꯝꯅ ꯂꯥꯡꯒꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯐꯤ ꯁꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯝꯅꯕ ꯇꯧ꯫ ꯊꯣꯏꯕꯤꯗꯨ ꯃꯃꯥꯗ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ꯫ ꯃꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕꯒꯤ ꯑꯍꯥꯡꯕꯗ ꯏꯪꯈꯣꯜ ꯈꯔ ꯈꯔ ꯀꯣꯏꯅꯕ ꯍꯥꯏꯗꯨꯅ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯊꯧꯕꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯆꯜ ꯅꯪ ꯇꯧꯏꯗꯨꯕꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯅ ꯅꯤꯡꯉꯥꯏꯒ ꯇꯧꯏꯗꯨꯕꯣ? ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯀꯩꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯎꯠꯅꯕ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯖꯒꯣꯏ ꯇꯝꯁꯤ ꯍꯥꯏꯅꯤ, ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕ, ꯑꯗꯨꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯕ꯫ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯅꯣꯛꯂꯒ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯌꯥꯎ ꯌꯥꯎ, ꯐꯠꯇꯕ ꯊꯕꯛꯁꯨ ꯅꯠꯇꯕꯗꯨꯕꯨ ꯏꯕꯨꯡꯅ ꯌꯥꯏ, ꯌꯥꯎ ꯌꯥꯎ꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯅ ꯆꯤꯜꯂꯛꯄꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯃꯆꯜꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗꯨ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯖꯒꯣꯏ ꯇꯝꯕ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯊꯧꯕꯒ ꯃꯄꯥꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯁꯥꯈꯤꯕ ꯂꯥꯏꯗꯨ ꯂꯣꯏꯔꯗꯨꯅ ꯑꯃꯃꯨꯛ ꯍꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯍꯥꯛꯀꯤ ꯐꯤ ꯈꯔ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯗꯒꯤ ꯈꯣꯏꯗꯝꯅ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯐꯤ ꯈꯔꯁꯦ ꯅꯪꯒꯤ ꯐꯤ ꯁꯨꯔꯤꯉꯩꯗ ꯑꯃꯨꯛꯇ ꯌꯥꯎꯈꯣ꯫ ꯈꯣꯏꯗꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯍꯩꯅꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯩ, ꯑꯩꯒꯤꯁꯤ ꯂꯣꯏꯗꯧꯔꯦ, ꯏꯇꯩꯒꯤꯗꯣ ꯍꯣꯔꯦꯟ ꯏꯆꯦꯅ ꯃꯔꯥꯏꯅ ꯁꯨꯖꯔꯁꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯆꯦ ꯊꯕꯥꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪꯅ ꯁꯨꯔꯤꯉꯩꯗ ꯅꯇꯩꯒꯤꯗꯣ ꯈꯔ ꯀꯣꯛ ꯌꯥꯎꯈ꯭ꯔꯣ ꯀꯩꯗꯧꯒꯦ, ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ꯫ ꯊꯣꯏꯕꯤ ꯃꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯊꯣꯛꯂꯒ, ꯍꯣꯏ ꯌꯥꯎꯔꯒꯦ, ꯏꯇꯩ ꯐꯤꯁꯤꯡꯗꯨ ꯊꯝꯕꯤꯔꯝꯃꯣ꯫ ꯃꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯤꯁꯤꯡꯗꯨ ꯊꯅꯝꯂꯒ ꯅꯣꯛꯐꯦ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯈꯣꯏꯗꯨꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧꯗꯨ ꯌꯥꯝꯅ ꯍꯩꯅꯗꯦ, ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯐꯤꯗꯨ ꯁꯨꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯏꯃꯨꯡꯗꯒꯤ ꯐꯥꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯪꯒꯣꯟꯗ ꯐꯝꯂꯒ ꯊꯣꯏꯕꯤꯅ ꯐꯤ ꯁꯨꯕꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯈꯣꯏꯗꯨꯝꯒꯤ ꯃꯇꯧꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯐꯤꯗꯨ ꯄ꯭ꯔꯞ ꯁꯨꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯗꯨꯝꯗꯨ ꯊꯣꯏꯕꯤꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯊꯣꯏꯕꯤꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯄ ꯈꯨꯗꯤꯡ ꯊꯧꯕꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯊꯣꯏꯕꯤꯗ ꯃꯕꯨꯡ ꯂꯩꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤ, ꯃꯈꯣꯏꯒꯤꯁꯨ ꯀꯜꯂꯛꯆꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯗꯨ ꯇꯥꯔꯒ ꯅꯣꯛꯂꯒ ꯃꯕꯨꯡꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯩꯒꯤ ꯃꯔꯝ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯊꯣꯏꯕꯤꯗꯨ ꯃꯃꯩ ꯉꯥꯡꯁꯪ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯛꯏ, ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯊꯣꯏꯕꯤꯅ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯅ ꯃꯆꯟꯕꯨ ꯖꯒꯣꯏ ꯇꯝꯐꯝꯗ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯕꯨꯡ ꯂꯥꯛꯂꯦ ꯍꯥꯏꯕꯗ ꯈꯪꯂꯝꯗꯦ, ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤ ꯑꯃꯨꯕꯤꯅ ꯊꯣꯏꯕꯤꯗ ꯈꯨꯅꯤꯡ ꯅꯥꯏꯐꯦꯠ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯂꯒ ꯌꯦꯡꯉꯤ, ꯎꯔꯦ ꯃꯕꯨꯡꯅ ꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯃꯕꯨꯡꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯧꯕꯁꯨ ꯃꯆꯟꯅ ꯅꯣꯛꯄꯗꯨꯗ ꯃꯥꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯈꯨꯄꯥꯛꯅ ꯇꯞꯂꯞꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯣꯏ ꯅꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯂꯧꯕ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯍꯟꯃꯤꯟꯅꯕ ꯌꯥꯕꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯗ꯫ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯣꯛꯇꯕ ꯅꯣꯛꯂꯝꯃꯤ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯃꯨꯕꯤꯅ ꯇꯥꯞ ꯑꯣꯛꯂꯒ, ꯃꯤ ꯃꯆꯟꯅꯤ ꯀꯩꯅꯣ, ꯅꯨꯡꯁꯤꯖꯅ ꯇꯧꯖꯩꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯕꯨꯡꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯣꯏꯗꯣꯝꯅ ꯊꯧꯕꯗ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯒꯤ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃꯠꯇ ꯁꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫
ꯊꯧꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕ ꯃꯕꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯥꯔꯝꯃꯤ꯫ ꯁꯥꯕ ꯂꯣꯏꯔꯕꯗ ꯊꯧꯕꯅ ꯃꯕꯥꯏꯗ ꯂꯥꯏꯒꯤ ꯃꯤꯇꯝꯗꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯂꯥꯏꯒꯤ ꯃꯤꯇꯝꯗꯨ ꯈꯣꯏꯗꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯃꯕꯨꯛ ꯊꯤꯟꯕꯤ ꯂꯦꯡꯕꯤ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯃꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯃꯕꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯥꯏ, ꯀꯩꯗꯧꯔꯦ? ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯗꯤ? ꯉꯁꯥꯏꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ?" ꯃꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯊꯧꯕ, ꯅꯕꯥꯏꯒꯤ ꯊꯤꯟꯕꯤ ꯂꯦꯡꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇꯨꯗ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯤꯇꯝꯗꯣ ꯉꯁꯤ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯣ ꯁꯪꯒꯥꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯤꯇꯝꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯆꯣ." ꯊꯧꯕꯁꯨ ꯃꯕꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯤꯇꯝꯗ ꯊꯧꯕꯅ ꯃꯕꯥꯏꯅ ꯍꯥꯏꯕ ꯃꯔꯨꯞ ꯑꯗꯨꯒꯤꯗ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯑꯗꯨꯒꯤꯗ ꯂꯩꯕ ꯃꯧ ꯑꯃ ꯑꯉꯥꯡ ꯎꯅꯕꯒꯤ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯗꯨꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯪꯅꯕꯒꯤ ꯃꯅꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤ꯫ ꯃꯇꯝꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯕꯤ, ꯑꯩꯈꯣꯏꯗꯤ ꯏꯀꯥꯎ ꯀꯥꯎꯏ꯫ ꯅꯇꯩꯒꯤ ꯊꯤꯟꯕꯤ ꯂꯦꯡꯕꯤꯗꯣ ꯍꯧꯏ ꯍꯥꯏꯗꯨꯅꯅꯦ ꯃꯥꯡꯒꯣꯜꯗ ꯍꯤꯞꯍꯧꯕꯅꯤ꯫ ꯌꯨꯝꯗ ꯑꯝꯇ ꯂꯩꯔꯨꯆꯣ꯫ ꯍꯣ ꯍꯥꯏꯔꯛꯂꯁꯨ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯆꯣ." ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅꯗꯤ ꯇꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯏꯪꯉꯛꯂꯤ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ "ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯖꯥꯠꯂꯥ? ꯍꯣꯏꯗ, ꯀꯩꯁꯨ ꯇꯧꯔꯝꯂꯔꯣꯏ." ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯗ ꯋꯥꯐꯝꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯗꯨꯅ ꯊꯣꯏꯕꯤꯅ ꯋꯥꯐꯝꯗꯨ ꯀꯅꯥꯗꯁꯨ ꯇꯝꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯒ ꯃꯄꯥꯒꯗꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃ ꯀꯟꯅ ꯁꯥꯔꯤ꯫ ꯊꯧꯕꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯟꯅ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯀꯣꯟꯀꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯏꯆꯜ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯔꯛꯎ." ꯊꯣꯏꯕꯤꯗꯨ ꯃꯕꯨꯡꯅ ꯏꯁꯤꯡ ꯄꯨꯔꯛꯎ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯨ ꯁꯪꯒꯣꯏꯗꯨ ꯀꯥꯟꯁꯤꯟꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯧꯕ ꯃꯆꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯗꯧꯔꯦ? ꯑꯗꯨ ꯂꯦꯞꯄ ꯂꯩꯔꯗꯤ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ?" ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯃꯕꯨꯡꯅ ꯈꯪꯖꯗꯕꯅ ꯃꯕꯨꯡꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯆꯪꯕ ꯌꯥꯗ꯭ꯔꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯊꯣꯏꯕꯤ ꯑꯔꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯈꯣꯝꯖꯤꯜꯂꯒ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯗ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯤꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨ ꯏꯪꯉꯛꯂꯤ꯫ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯇꯧꯕ ꯊꯧꯕꯅ ꯎꯗ꯭ꯔꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕ ꯃꯆꯜꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯎꯔꯒ ꯊꯧꯕꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯈꯣꯏꯗꯨꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯏꯃꯨꯡꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯝꯅꯥꯏꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯝꯅꯥꯏꯕ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯅ ꯊꯧꯕꯒ ꯃꯄꯥꯕꯨꯡꯒꯗ ꯂꯥꯏ ꯑꯃꯇ ꯁꯥꯕꯤꯌꯨ ꯍꯥꯏꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯝꯅꯥꯏꯕ ꯑꯗꯨ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤ ꯍꯦꯛ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ "ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯒꯗꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯤꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦꯗ, ꯅꯨꯄꯥꯅꯕꯨ." ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯣꯏꯕꯤꯗ ꯆꯥꯗꯧꯒꯤ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯗꯨꯗꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯈꯜꯂꯤꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯊꯧꯕꯒꯤ ꯃꯆꯦ ꯊꯕꯥꯗꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯊꯣꯏꯕꯤꯗꯨ ꯃꯁꯥꯗ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ ꯅꯪꯗꯤ?" ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯅꯤꯡꯂꯛꯏ꯫ "ꯏꯁꯥꯁꯦ ꯑꯣꯅꯤꯡ ꯁꯥꯅꯤꯡ ꯇꯧꯏ." ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯈꯣꯟ ꯈꯤꯇꯪ ꯀꯟꯅ, "ꯑꯩꯅ ꯅꯪꯕꯨ ꯆꯥꯁꯤꯛꯇꯨ ꯆꯥꯁꯤꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯌꯥꯗꯦꯕ."
ꯁꯣꯝꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕ ꯈꯣꯏꯗꯨꯝꯗꯨ ꯃꯁꯥꯗꯨ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯑꯗꯨꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯆꯤꯡꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯈꯣꯏꯗꯨꯝꯗ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯅꯧ, ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯄꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯐꯝꯅꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯁꯦ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ, ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯁꯨ ꯐꯪꯕ, ꯑꯩꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯀꯨꯞꯁꯤꯟꯕ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯣꯏꯗꯨꯝꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯐꯝꯅꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕꯗꯨꯗ ꯊꯪꯅꯕ ꯈꯨꯜꯗ ꯂꯧꯁꯪ ꯑꯃꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯄꯥꯎꯊꯥꯡ ꯄꯤꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ ꯐꯝꯅꯥꯏꯕꯗꯨꯗ ꯄꯥꯎꯊꯥꯡ ꯄꯤꯈꯤꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨ ꯊꯧꯕꯗꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯆꯜꯕꯨ ꯖꯒꯣꯏ ꯇꯝꯐꯝꯗ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯊꯣꯏꯕꯤꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯖꯧ, ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯕꯤ ꯍꯣꯏꯒ ꯆꯠꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣ꯫ ꯊꯧꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯗ꯭ꯔꯅꯤ ꯅꯪꯕꯣ? ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ, ꯍꯣꯏ꯫ ꯊꯧꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯊꯣꯏꯕꯤ ꯃꯕꯨꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯆꯜꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯗꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯂꯕꯁꯨ ꯂꯝꯕꯤꯗꯨꯗ ꯃꯇꯣꯝꯇ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯀꯣꯟꯊꯣꯡ ꯑꯃꯗꯒꯤ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯡꯅ ꯊꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯤꯕꯗꯨꯁꯨ ꯈꯣꯏꯗꯨꯝꯅ ꯏꯟꯁꯤꯜꯂꯤꯕꯅꯤ꯫ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯕꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯧꯁꯪ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯪꯅ ꯁꯥꯕ ꯖꯒꯣꯏꯗꯣ ꯅꯍꯥꯟꯃꯨꯛꯀꯤ ꯐꯝꯅꯥꯏꯕꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏ꯫ ꯍꯣꯔꯦꯟ ꯐꯝꯅꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯖꯅ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯎꯠꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯃꯅꯥ ꯑꯣꯏꯅ ꯄꯤꯗꯣꯏꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯣꯟ ꯇꯧꯗꯨꯅ, ꯑꯁꯦꯡꯕꯩꯔꯣ ꯏꯇꯩ? ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯅꯣꯛꯂꯒ, ꯍꯣꯏꯅꯦ, ꯐꯝꯅꯥꯏꯕꯗꯨꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯧꯁꯪꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯐꯝꯅꯥꯏꯕꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯗꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯅꯥꯏꯕꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯝꯅꯥꯏꯕ ꯅꯅꯥꯏꯅ ꯐꯝꯅꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯖꯔꯦ꯫ ꯅꯅꯥꯏꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯄꯤꯕꯤꯔꯣ꯫ ꯈꯣꯏꯗꯨꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏ ꯑꯗꯨꯗ ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯄꯤꯈꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯗꯨꯅ ꯈꯣꯏꯗꯨꯝꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯪ ꯐꯝꯅꯥꯏꯕꯁꯦ ꯃꯕꯨꯛ ꯄꯦꯟꯅꯕ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯃ ꯎꯠꯂꯝꯃꯨ, ꯏꯇꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯅꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯒ ꯃꯄꯥꯒꯅ ꯁꯥꯔꯤꯕ ꯂꯥꯏꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯔꯤꯕ ꯂꯥꯏꯗꯨꯒꯤ ꯃꯤꯇꯝꯗꯨ ꯂꯣꯏꯔꯛꯄꯗ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯊꯧꯕꯅ ꯇꯞꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ? ꯊꯧꯕꯒꯤ ꯃꯄꯥꯗꯨ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯉꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯍꯥꯏꯕꯒꯨꯝ꯫ ꯃꯇꯝꯁꯤ ꯊꯧꯕꯒꯤ ꯃꯃꯥꯅ ꯐꯤꯌꯥꯟꯈꯣꯛꯇꯒꯤ ꯐꯤ ꯂꯧꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯆꯧꯕ, ꯅꯆꯟꯗꯨ ꯂꯧꯕꯤꯕ ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯂꯧꯕꯤꯔꯨꯔꯣ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ ꯃꯥ, ꯂꯧꯕꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯕꯁꯨ ꯊꯧꯕꯗꯨ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝꯗ ꯊꯧꯕꯒꯤ ꯃꯄꯥꯗꯨ ꯁꯣꯔ ꯁꯥꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤꯁꯤꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯆꯜꯗꯨ ꯂꯧꯕꯤꯔꯨꯔꯣ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯍꯧꯒꯠꯂꯒ ꯃꯆꯜꯒꯤ ꯖꯒꯣꯏ ꯇꯝꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯐꯝꯅꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯁꯥꯕ ꯖꯒꯣꯏ ꯎꯔꯒ ꯅꯨꯄꯤꯗ ꯆꯣꯞꯄ ꯐꯝꯅꯥꯏꯕꯗꯨꯗꯤ ꯇꯨꯃꯤꯟꯅ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯊꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗ ꯐꯝꯅꯥꯏꯕꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯊꯨꯅ ꯖꯒꯣꯏꯗ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯖꯒꯣꯏ ꯇꯝꯐꯝ ꯃꯅꯥꯛꯇ ꯂꯩꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯃꯆꯜꯕꯨ ꯉꯥꯏꯔꯤ꯫
ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕꯅ ꯃꯆꯜ ꯊꯣꯏꯕꯤꯗꯤ ꯎꯔꯝꯗꯦ ꯃꯗꯨꯗ ꯊꯧꯕꯅ ꯃꯆꯜꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯆꯜ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯅ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯉꯁꯤꯒꯤ ꯊꯣꯏꯕꯤ ꯂꯥꯛꯇꯤꯌꯦ ꯊꯧꯕ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕꯖꯥꯠꯅꯣ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯊꯧꯕꯗ ꯃꯆꯜꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯈꯟꯐꯝ ꯈꯪꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯇꯣꯝꯇ ꯆꯪꯂꯛꯄ ꯎꯕꯗ ꯃꯆꯦꯅ ꯉꯛꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯊꯧꯕ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯒꯦ ꯊꯧꯕ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯖꯒꯣꯏ ꯇꯝꯐꯝꯗ ꯂꯩꯍꯧꯗꯦ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯃꯆꯦꯅ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯗꯤ ꯍꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯊꯧꯕ ꯃꯉꯛ ꯅꯣꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯪꯂꯦ ꯃꯈꯣꯏꯁꯨ ꯉꯁꯤꯒꯤ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯏ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯃꯆꯦꯅ ꯊꯧꯕꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯃꯗꯨꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯕꯗꯨ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯗꯤ ꯍꯟꯖꯤꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯧꯕ ꯃꯆꯦ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗꯨ ꯑꯁꯨꯝ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯝ ꯈꯨꯗꯤꯡꯗ ꯊꯣꯏꯕꯤꯕꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯊꯦꯡꯅꯩ ꯍꯥꯏꯅ ꯈꯨꯝꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯊꯧꯕ ꯑꯃꯗꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯄꯨꯝꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯋꯥꯅ ꯊꯣꯏꯕꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯈꯜꯂꯤꯉꯩꯗ ꯃꯈꯣꯏꯗꯤ ꯈꯣꯏꯗꯨꯝꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨ ꯊꯣꯏꯅ ꯈꯟꯅꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯊꯣꯏꯕꯤꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯃꯌꯥꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯊꯛꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯝꯅꯥꯏꯕꯗꯨꯅ ꯊꯣꯏꯕꯤꯕꯨ ꯁꯔꯥꯛ ꯇꯝꯕꯤꯔꯒ ꯁꯤꯅꯤꯡꯆꯤꯠꯇ ꯊꯣꯏꯕꯤꯕꯨ ꯈꯣꯡꯕꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯐꯝꯅꯥꯏꯕꯗꯨꯅ ꯊꯣꯏꯕꯤꯕꯨ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯐꯝꯅꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯀꯞꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕꯗꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯨ ꯇꯥꯕꯤꯗ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯅꯦꯠꯊꯔꯛꯂꯝꯃꯤ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯑꯅꯩꯕ ꯏꯁꯤꯡ ꯃꯔꯛꯇ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯑꯅꯩꯕ ꯏꯁꯤꯡ ꯃꯔꯛꯇ ꯊꯣꯏꯕꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯅ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥ ꯊꯧꯕ ꯈꯨꯟꯖꯤꯟ ꯂꯩꯕ ꯈꯣꯡꯕꯥꯟꯗꯨꯗ ꯏꯆꯦ ꯊꯣꯏꯕꯤꯗꯣ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯑꯃꯗꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯕ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗꯨ ꯊꯣꯏꯕꯤ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ 이마기 미마 까리노 낭나 따람리바 마타우 시보 이마부 이사 우다나 까람니 hingo 하이바노 이마기 토이비 ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ 이빠기 토이비 이사나 따리바 시보 까리기노 이빠부 가나 옌라가 hingo 하이바노니 이빠기 비에마 낭보 ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯆꯥꯕꯨ ꯑꯁꯨꯝ ꯀꯧꯔꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯊꯧꯕꯒꯤ ꯁꯨꯃꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯍꯨꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯐꯤ ꯑꯉꯧꯕ ꯑꯃꯃꯝ ꯀꯨꯞꯂꯒ ꯊꯝꯂꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯥꯏꯗ ꯊꯝꯂꯒ ꯅꯥꯀꯟ ꯅꯥꯀꯟꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗꯨ ꯊꯝꯂꯤ ꯊꯧꯕꯒꯤ ꯃꯆꯦ ꯊꯕꯥꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ ꯊꯧꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡ ꯃꯆꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯊꯧꯕꯅ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯕꯥꯏꯗꯤ ꯎꯔꯝꯗꯦ ꯃꯗꯨꯗ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯕꯥꯏꯗꯤ ꯊꯕꯥ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯉꯔꯥꯡꯗꯒꯤ ꯎꯗꯦ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯃꯕꯥꯏꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ
Machil mopana mama mapa amadi thoibiki aroi mathau mangamdu khulgi miyamga loinena pangthoklami makhoi ahumgi mathau mangam pangthokkiba matung thabam ahum sura phawba khoidumdu hanjilakpa kawbudi leiramde madune hena thawbagi maphamda chingnaba asum hengalaklami thawb mayumda asum nungsuk nungjanana phamlaga leirami matamduda thawbagi mimangda masalgi nungsirba saktamdu uraklami thawba masalbu ningsinglakpa matamduda phuk hawgatuna asumna khallai ai tumina phamduna leibu matamnate isalbu kanana hakhiba habdo madu thigani aigi isalbu hakyu mahakado aine hek thengna maphamda mahakya roibu uhengani ibaina yumsi thadokdu chakribasina ibaina kariguma khara khangla haibani ai mabu soidan thigani thawba asi khanuna ahanbada mahaki mabaidu karaida leibage thirage haina khallami thawbana mahaki mabai koiti thi bahraklami nongmadi thangnaba khulda thawbuna sum chatlingai matam mahaki mangda khoidomdu laptakna laklibadu urami madu ubada thawbana ibai khoidom thawbagi khonjel asi tabada khoidomda hawdana chenkhirami thawbana khoidum tanarami kaina thangda thawbana khoidum pharami matamda khoidumna thawbana mahakna thoibigi maphamda sagili chachakhiba amadi mahakna phamnaibadu thoibibu sinakibadusu loina tamlami thawba machana laigi mitam sapham sangkoiduda changla uhaibada humang anabi kangkhiba amadi machagi nungsuk nungjanana awaba kaya lorkibadu loina ningsinglaklami thawba khangba ngamda mabaibu phutha bawraklami Mathangi numita khulgi khunjin dahba khongnang amagi masada khoidumgi masadu uda thariya laga siduna leba thengnarami madura thengna miyoi kharana thabada pautamlami paudu tabra thaba maphamduda thuna chatlami thaba mawagi thawai yaujaba changdu ubada mawabu kawkawduna kaplami thawbuna maseda majal thoibida mabaina chakibli chat adu tamlamde aduna thabana mapuroibagi aroibagi mathamungam adu ningthina pangthoklami tasengna khoidum matana sijaba nate thawbana khoidum buhatlaga khongang adugi masa amada thariya laga matana sijaba malhanbani madupuma thawbana masida tamlamde masina tarabadi masige thamoidu masai kaya thokna kaigena haiba khangi aduna waphamdu tumila silega haina khalami thabana khoidumgi mathawngam pumba loirabada thawbana masi thabada asumna hairai iche madam kradi aikoi kulsi thadoklaga sapagadaba mafam amada leirasi thaba thawbagi wadu tabada kaplaga sumna khumlai asoba isi suma phamasi leiba pamche phare isi liupa sapagada maphamda leirasi asum tawna thawba mandi thaba khul thadokduna atopa arapada leiba khula mada changnafam laudun leikhirami thawba mahakna changnafam lauriba khul adudagi yamna lapna leiba kaithela mada lagi mitam yonbagi papham maphamlami thawbana kaithel aduda papham phamlibagi aron maram amana kaithel adudagi laptana leiba khulamadagi phamnaiba dugi mayum thawbana thiba yaba thireba tungda phamnaiba dugi mayum su khanglami nomagi numitadi phamnaiba dugi imungda thabak suba amana kaithel laklaga thawbagi maphamda lagi mitam amagi maram dhanglami madu tabda thawbana lagi mitam adudi mayum lehore hayengi numitta thawba masamangna phamnaiba dugi mayumda thinjarake hairami phamnaiba dugi thabak subadu thawbagi wadu tabada haraun hankhirami mathangi numitta thawbana masak lotuna phamnaiba dugi yumda laklami matam aduda phamnaiba dugi mipum khudingmak chak saba changna khirami adubu phamnaiba dudi mahagi mayungi mamangi pukhriduda iruluzaraga leirami madu ubada thawbana phamnaiba dugi ngaksamda khuchipna yalami maduda phamnaiba du wakhal mangkhirami wakhal mangna phamnaiba du thawbana pharaga puduna chakthirami phamnaiba duna wakhal lakpa matamdadi charot habungni ikoi koisinba mayaidana lamhang oiba mafam amada uchup yumlaga makhong makhutu punchilaga thamlami phamnaibaduna wakhal lakpa matamdadi mahaki mimangda thawba leptun leirami madu ubada phamnaibadu kina thawbada yengduna lei matamduda thawbana phamnaibadugi mimangda thangsang ama utlami madu ubada phamnaibaduna asumna hairai aiba mukta ngakpiyo aigi thakoididi kalmiyo thawba madu tabada akhaba minok ama noklaga asumna hairai aigi jalna mahakbu haipiganu haiki matamda dahakna kari tawkhiba asi harga thawbana phamnaibadugi makhut yetugi pambomda thangsang aduna thabat launa kaklami maduda phamnaibadugi makhut yetagi ipri kamlaklami
ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯃꯈꯨꯠ ꯑꯣꯏꯒꯤ ꯄꯥꯝꯕꯣꯝꯗꯨ ꯑꯃꯨꯛ ꯀꯛꯂꯝꯃꯤ ꯐꯝꯅꯥꯏꯕꯗꯨꯒꯤ ꯏꯅ ꯂꯩꯃꯥꯏꯗꯨ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯜꯂꯛꯂꯝꯃꯤ ꯐꯝꯅꯥꯏꯕꯗꯨꯗꯤ ꯍꯦꯗꯣꯅ ꯍꯦꯠ ꯆꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ ꯃꯆꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯐꯝꯅꯥꯏꯕꯗꯨꯕꯨ ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯆꯤꯡꯂꯒ ꯈꯣꯡꯕꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯃꯆꯜ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯂꯝꯃꯤ ꯊꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯣꯡꯄꯥꯛ ꯑꯗꯨ ꯅꯦꯠꯊꯔꯝꯃꯤ ꯃꯇꯝꯗꯨꯗ ꯐꯝꯅꯥꯏꯕꯗꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯊꯧꯕ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ ꯃꯔꯛꯁꯤꯗ ꯊꯧꯕꯕꯨ ꯃꯁꯦꯅ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ ꯊꯧꯕꯁꯨ ꯃꯁꯦꯅ ꯁꯤꯜꯂꯤꯕꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯒ ꯆꯅꯨ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯊꯧꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯗꯨ ꯆꯍꯤ 14 ꯍꯥꯏꯔꯛꯂꯤ ꯅꯣꯡꯃ ꯊꯧꯕꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯃꯗ ꯁꯔꯅꯤ ꯑꯗꯨꯅ ꯏꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡꯅ ꯏꯠꯄꯤꯔꯤꯕ ꯅꯨꯡ ꯑꯗꯣ ꯃꯅꯨꯡꯗ ꯏꯁꯨꯝ ꯂꯩꯔꯤ ꯃꯗꯨ ꯅꯠꯇꯕ ꯅꯨꯡ ꯑꯃ ꯑꯣꯏꯅ ꯁꯥꯕꯤꯌꯨ ꯊꯧꯕ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯏꯆꯥ ꯊꯣꯏꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯃꯁꯦ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯀꯣ ꯅꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯣ ꯆꯠꯂꯣ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯨ ꯃꯄꯥꯅ ꯃꯥꯒꯤ ꯋꯥꯗ ꯊꯧꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕ ꯃꯆꯥꯅꯤ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯅꯣꯛꯂꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯏꯄꯥꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦ ꯊꯣꯏꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯨꯡꯁꯤ ꯊꯨꯒꯥꯏꯔꯒ ꯌꯦꯡꯁꯤ ꯃꯁꯥꯒꯤ ꯁꯥꯔꯩꯗ ꯈꯥꯡꯕ ꯉꯝꯗ ꯊꯧꯕꯅ ꯅꯨꯡ ꯑꯗꯨ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯥꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯂꯦ ꯅꯨꯡ ꯑꯗꯨ ꯃꯌꯥꯏꯗ ꯏꯁꯤꯡ ꯏꯆꯨꯝ ꯈꯔ ꯂꯩꯔꯝꯂꯦ ꯊꯧꯕ ꯃꯥꯅ ꯉꯝꯂꯕꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯁꯨ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯇꯝꯂꯅꯤ ꯈꯟꯕꯗ ꯃꯗꯨꯅ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯊꯧꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯍꯥꯛꯅ ꯁꯥꯕ ꯉꯝꯈꯤꯗꯕ ꯐꯤꯕꯝ ꯊꯤꯅ ꯇꯥꯈꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝꯗ ꯎꯔꯛꯂꯝꯃꯤ ꯊꯧꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯅ ꯉꯝꯈꯤꯗꯕ ꯂꯥꯏꯒꯤ ꯃꯤꯇꯝꯗꯣ ꯏꯆꯥ ꯊꯣꯏꯕꯅ ꯂꯣꯏꯁꯤꯟꯕ ꯉꯝꯍꯟꯕ ꯄꯤꯅꯕꯤꯌꯨꯀꯣ ꯃꯄꯨꯏꯕꯣ ꯊꯧꯕ ꯑꯃꯨꯛ ꯑꯍꯤꯡꯗꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ